Imphal. Houji numidangi pung 3 makai tare Manipuri da pau tabirase. Akispani Imphal, Nolini Devi na pau pajari. Ahan bada maruiba pau. Manipura hauji COVID-19 gi active case kun manga sure. Chennai dagi anirak suba oina akhanaba Shramik Railgari na mioi 1938 puduna ngasi Jiribam Railway Station de thungkre. Raija gi Haksel Mantri Alexander Kumana hairi. COVID-19 laisat thingnana ba hotnabada doctor, nurse amasung health workers singna lauriba thaudang sing thagatpham thoi. Leibak asida ningthaukaaba numitagi domestic flight sing paiba haugadawriba asigi yenglaga Manipurda su akhanaba thaurang lokhatle. Assamda nauna COVID-19 positive oiba case humputara thengnakibaga loinana raija tuda laina asina naba migi masing 418 sukre. Sikkim da ahanba oina positive case ama thengnare amasung Air India na lebak manungda paigadaba aeroplane singi booking hokre. Ningthaukaaba numitagi hauraga mathang tha ahum phawba sayol khudingi flight 9,000 lom paigani. Manipurda hauji COVID-19 active case kun manga sure. Thaasi ki tara hundoida Jiribam Railway Station da Chennai dagi thunglakiba sahi kuntaruk suraba mioi ama nauna positive oiba thengnare. Imphal West Jilla dagi sahi kuntaruk suraba mioi asigi sample ngarang numidang BRDL RIMS da test tawada positive oiba thengnakibani. Mahak hauji RIMS ki COVID care facility da thamduna layangli. Ngarang numidang RIMS da mioi tarani thoi test tawki makoi pumnamak negative oire. Marak asida Chennai dagi anirak suba oina akhanaba Shramik Railgari na mioi 1938 puduna ngasi Jiribam Railway Station da thungkre. Passengers sing adu hek thungbaga pizza pithak tawraba matung thermal screening pangthokhi. Thermal screening loiraba matung bus tongduna Imphal pangkre masigi matangda paudam ama. Ngasi numidin mamang ayuk pung 13 minit kutsa mga tatpada Chennai dagi anisuba oina panduna leba Manipuri macha 1938 puduna Shramik special train mapan suba oina Jiribam da thunglaki. Train na Jiribam railway station da hek thunglabaga makoigi pizza pithak train manungda tawraba matungda thermal screening tawki lonana district wise oina masa masa gi district ki damak Jiribam thadokhi. Amaramda district administration gi maikai dagi railway platform da hanaga manataba mongda security gi akan section tharang lakhotki. Laibak thibadi numidang waram akan nong surakhibana screening amadi atai thabak thoram singda awaba khradi mayok nakhi. Akaspan Imphal gi pau gi damak Jiribam dagi ngathem bisajit. Marak asida COVID-19 positive oiduna laying duna lakiba Tengnopal Jilla gi More dagi mama masa ani gi sample sing ngasi amuk nauna test tawbada negative oide. Ningsing bayai sahi humputara manga suraba mioi asiga mahaki masa nupa sahi 95 suraba mioi asiga Mumbai dagi pasta halakibani. Raija gi Haksel Mantri Alexander Kumana hairi. COVID-19 laisa thingnana ba hotnabada doctor, nurse amasung health workers singna lauriba thaudang sing sagatpam thoi. Thobal District Hospital da hauji COVID-19 laisat thengnana ba paikhatliba thaurang sing yengsinbagi khongchatta wafam asi phongdokladuna mantri na hai. Laisat asi thengnana ba hotnabada raija asigi doctor singna lauriba thaudang sing asi yamna thagan ingai nei. Mangna hai laina asi top pa ama oibana masibu thengnabada aruba ama oibata natana kudong chadaba kaya amasu mayoknari. Mangna hai Raija sita sel thungi award palejarabasu sarkar asina angamba thakta honaduna yariba makai award paleitana bohonari. Tungda jila asigi medical vibhag ke official sing yawba mifam amasu pangthokhi. Lockdown amasung curfew gi ating batugaiduna thorakpa mioi sing police na phagatbagi thabak makhata na chathari. Ngasi su mioi chamanga humputara nipan makoina tonglokpa gari samri marphu mapan phagatki makoidagi fine oina lupa lising humpu mapan satat khongkatki.
तमेंगलोंग जिला की मनुंग चनबा मफम सिंगदा पाखलिबा प्रोजेक्ट सिंगी सेंगवत सागतपगी थबक मखाताना पाखतपा हौरे जिला असिगी मनुंग तना नेशनल हाईवे लेबा मरमना लंबी असिदा नोंगमदा मसिंग यामलबा गाड़ी सिंग सतोक ससिन तौरी मसिगी येंगलगा गाड़ी की पार्ट योनबा दुकान सिंग हार्डवेयर अमसुंग इलेक्ट्रिक की पोचा योनबा दुकान सिंग कर्फ्यू कमथोकलिंगै मनुंगदा हांगबा यागनी हाइना डिस्ट्रिक्ट मजिस्ट्रेट तमेंगलोंगना थोकपा चरोल अमना हाइरी हाइरिबा हुकुम असि खुदक्तगी सतनबा हौरकनी लेबाग असिगी तोंगान तोंगान मफमदा लैरुबा चुराचांदपुर जिला की मियोइसिंग हनरकपगी मसिंग का हेना यामखलकपदगी इंस्टीट्यूशनल क्वारंटाइन सेंटर की मसिंग हेंगतानबा डेप्यूटी कमिश्नर चुराचांदपुरना थोकपा चेरोल अमना हाइरी चेरोल अमदा सेंट पॉल इंस्टीट्यूट गोचिन खुबभेंग यंग लर्नर्स स्कूल जेनहांग लमका अमसुंग सेंट्रल स्कूल आईबी रोड इंस्टीट्यूशनल क्वारंटाइन सेंटर ओइरगनी हाइरी जिला अदुगी चीफ मेडिकल ऑफिसर ना हाइरिबा इंस्टीट्यूशनल क्वारंटाइन सेंटर सिंग असिगी मपुंगोइबा थबक थौरम सिंग यंगसिनगनी ताबिरिबा पावसी आकाशवाणी इम्फाल दगिनी लेबाग असिदा निंथौकाबा नुमितगी डोमेस्टिक फ्लाइट सिंग पाइबा हौगदौरिबा असिगी येंगलगा मणिपुरदसु अखनबा थौरांग लौखटले एयरपोर्ट अथॉरिटी ऑफ इंडिया इम्फाल इंटरनेशनल एयरपोर्ट ना थौरांग असिगी सरुक अमा ओइना ngasi nongtel pung ani taba matamda aeroplane paithok paisin amasung mi chathok chasin ki matangda mockdrill pangthokki tungda paumising da wangang bada airport authority of india imphal international airport ki director mn ansari na hai airport asigi airwell launch da awang nupuk damdam da ahan ba oina full body thermal scanner ama thamle masi rajya ki haksal vibhag na thambani mang na hai hayeng lakadoriba passenger sing asi arrival launch da thamgani makoi imung manung singa una haloi masigi tungda makoi sarkar ki bus singna quarantine center singda pukhi gani Sri Ansari na hai departure ki onadi boarding pass sing scanner singna check tawani passenger singi luggage sing disinfectant kap kani masigi thabak tasu thermal scanner season aduna laihau leibra leitabra haibadu yengsin gani mang na hai departure launch sangnaba security check in tawbada metal detector sizinagani aduda karigumba makol thoktrabadi passenger sing adu manung sanghan khigani aduga karigumba check tawbada makol thoklabadi makoibo physical check tawgani First time we have installed a full body scanner in the arrival hall for passengers. Thanks to the state government, especially Chief Secretary and Principal Secretary Health, with their initiative. I think all over India it may be one or two only. In Northeast Airport, this is the first airport where we installed the full body thermal scanner, through which that persons, because more than 1,000 people are passengers are expected every day from the arrival side. They are expected to arrive. That time they will be able to quickly we will be able to release them by scanning the temperature. And the state government also requested, yesterday we had a meeting with Chief Secretary. He has also assured that whoever is having a boarding pass, they will be allowed to come through their vehicle. Assamda nongna COVID-19 positive oiba case humputara thengnakhibaga loinana raija tu dalaina asina nabami gi masing sahum kunmapan sukre masigi manungda active case na chani humpuni pani Twitter da thagatpa warol amada raija gi haksal mantri Himanta Biswa Sharma na hai ngasi nongna phangkhiba case sangkai humdoi adugi manungda nifumari di Guwahati ki saru sajai quarantine center dagini tare na dima hasau jila dagini aduga anina Kasar jila dagini mahang na hai hauzik phawda miyo yangkai mari naba phakre marina lekidre marak asida raija tu da leidiba miyam gi mateng pangna ba panchayat amasung rural development vibhag na thaurang kayamarum lokhatle akaswani pawmina hai lockdown gi sana kanglon komthorok padagi MG NREGA gi makhada miyoi lakh 19 lom thabak piri Raija ki panchayat amasung rural development mantri Nab Kumar Dole na hai hairiba matam asida beneficiary singda lupa koti nifurom pithakre mahang na hai Pradhan Mantri Garib Kalyan Yojana ki makhada pigadaba ahanba installment beneficiary lakh 9,50,000 dongi account paisa hapre mahang na hai Assam State Rural Livelihood Mission gi makhada nupe self help group singna jawrakna marks lakh humpuni thoirom sakhe Madhya Pradesh da haukiba pung kunmari asida coronavirus positive oiba miyoi chama marphumapan thengnare miyoi chani nifu taruk naba phaduna mayum da halankre raija tu da active case ki masing sangchatte yengbada hantarakle raija ki principal secretary health na hai hauji phawbada miyoi lising ahum marphumapan naba phare aduga miyoi lising ani chanipan mapan na active case odi
हिमाचल प्रदेश नौना पॉजिटिव केस की मसिंग हेंगलकली हौखिबा पुंग कुनमरीदा अनौबा केस कुनमाथोय थेंगनखी मखोय अयाम्बना मुंबईदगी हलकपा ngaktani masigal loinana raijatuda hauji corona virus na naba migi masing chama 63 sure mioy 57 na naba phaduna mayumda halankre Chandigarh nauna positive case ahum thengnare masigal loinana union territory asida positive oiba migi masing chani kunithoi sure masigi manungda mioy chama 69 naba phakre aduga mioy ahumna lekhidre Sikkim sarkar na raija adu da leiba school sing hangdok hannaba warep lawre marak asida green zone oina leiramba Sikkim da yan hanpa oina ngasi COVID-19 positive oiba mioy ama thengnare Thorang asiki makada class 9 dagi 12 phawba leiba school sing amasung college sing mathang thagi 15 dagi hangdok lagani adumaina mag junior class sing ti hukum ama thoktriba phawba makhata na thingjin khigani Akashpani Paumina Hai Raijagi Siksha Bibhagna Mayai Salakpa Jundagi Mahiloisang Sing Hangadoriba Asigi Matangda Niti Niyam Khara Semle Niyam Sing Asigi Manung Oja Amasung Mahiloi Singna Marks Upadabani Social Distancing is at Nakangon Ngakna Satkadabani School da Mahiloi Puna Lebe Yaroi Amasung Class Sing Sip 9 Pangtokadabani Suti Numit Sing the So School Kagani Raijagi Additional Sip Secretary Education Nahai Sikkim ki mapandaki lakpa mahiroi singi damaktadi mama mapa singna makoi makogi macha singbo quarantine mapung phana tawduna thamgadabani Sarkar na hairi leibak sinba thungbada lockdown thamnaba warep lawkiba asina COVID-19 sandorokpa thingbada chauna mateng oiri New Delhi ta pangthokpa pawgi mifam amada haksel mantraloy ki empowered group ke chairman Dr. B.K. Paul na hai COVID-19 ki casing saruk ani ki sangsat ta hengatlamba ado haujikti hantarakle mang hai mamang tati leina asi sandopagi sang numit humni ki mari ki manungda saruk ani hengatlakbani adubo lockdown thongki badagi saruk ani hengatpagi sang asi numit 12 ni da oiki mang hai lockdown thambana leina asi thengna na basem sabada sauna kana baphangle Dr. Paul na hai leibak asida coronavirus positive oiba masingi sadamai phudi raijya manga Maharashtra Tamil Nadu Gujarat Delhi amasung Madhya Pradesh tani mang na hai COVID-19 ki damak akhana bahaksel ge infrastructure sing sangatki testing tobagi khudong chaba sing hanki health workers singna leina asi thengna na hai sing bahingalakhi Dr. Paul na hai mei koti tararomna arogya setu app sizinari Mangna hai Ayushman Bharat Pradhan Mantri Jana Arogya Yojana gi makhada miyoi koti ama hena layengkre masigi mathakta Health and Wellness Center lising taramari mathok tawhalle Indian Council of Medical Research ICMR na hairi haukiba pung kunmari da leibak asida coronavirus ki damak punna miyoi lakama lising taramanga chahum humpurom test tokhi Masiga loina na hauzik phawbada leibak asida leina asigi damak test tobagi sang asi punna lakuni pan lising kuntra mari pranipan yaure marak asida ICMR na sarkar ki amadi lanai laboratory singda COVID-19 test tawna bagi khudong chaba pibuga loina na test tawpham sing masing hengalakli hauzik phawbagi oina leibak asida leiba laboratory chamga marphutare ta test tawbagi ayaba pikre masigi manungda sarkar gi laboratory samri taret amasung lanai laboratory chama marphuni ICMR hai malaria dagi ngakthokna bahidak ama oiriba hydroxychloroquine chabana coronavirus dagi ngakthok pangami ICMR na hydroxychloroquine sizinabagi matangda nauna samdoklaba advisory ama thokre Joint Monitoring Group asida yauriba leibak asige research body sing amasung hospital ge expert singna hydroxychloroquine sizinabana haksang da kaya yamna sokhanba amasung hidak asibu front line da thabak tawriba miyoi singda bijaba yagatra haibado kupna khanakhi Akashpani Imphal dagi pau tabidi Air India na leibak manungda paigataba aeroplane singge booking hokre Nithokaba numitagi hauraga mathang tha ahum phawba asida sayol khudingi flight lising nipan lom paigani Civil Aviation Mantraloy hai tha ahum ki oina khwaidagi yamdaba amasung khwaidagi yamba aeroplane bhara leple Akashpani Paumin hai tha ahum leplurba matung leibak asida hayengdagi aeroplane paiba amuk haurakani anoba aeroplane bhara gi niyom matung ina khwaidagi hongba aeroplane ticket asi lupa lising ani oigani aduga khwaidagi tangbana lupa lising 19 satuk oigani aroibada maroiba pau amuk hana Manipur da hauji COVID-19 gi active case kunmanga sure Senadaki anirak suba oina akhanaba Islamic Railgadi na miyoi lising amachanga humputara mathoi pudurang asi Jiribam railway station de tungkre
राज्य की हक्सेल मंत्री अलजेंडो कुमार ने हाईरी कोविड-19 लाइजत थेंगननब होटनबदा डॉक्टर नर्स अमसुंग हेल्थ वर्कर्स सिंगना लौरिबा थौदांगसिंग थागतपम थोई लेबाग असिदा निथौकाबा नुमितगी डोमेस्टिक फ्लाइट सिंग पाइबा हौगदौरिबा असिगी येंगलगा मणिपुरदसु अखन्नबा थौरांग लौखटले असम नौना कोविड-19 पॉजिटिव ओइबा केस 30 थेंगनखिबगा लोइनाना राज्य तुदा लैना असिना नाबा मिगी मसिंग 419 सुख्रे सिक्किम दा हानबा ओइना पॉजिटिव केस अमा थेंगनरे अमसुंग एयर इंडिया ना लेबाग मनुंगदा पाइगतबा एरोप्लेन सिंगी बुकिंग हौख्रे पाउलोइजरे।